Impact TV News na adonbu taramna oksari. Thani pan sujilak tamthi ab Irang asida Mioi chamar phurong gi punchi mangre Mioi Lising ahum henban asu apan nangre yum kaya tangoi on khibetana tan Mioi Lising humfu hena lanjina dun leiri lal sikram ma tamna warosin prokate gi haibu khangde watho kudimak wari sanadun warosin prokhiba ngaktani wari sanadana warosin prok haibu oithok laroi da wan misi mina yawrab lal sing asi phob warosin thiba khangdri lengak nasu wari sanana ma platform am sengat pagi mami tade adum oinamak lengak no khotna bet lepti habi yai Supreme Court ye thang matungina lal asi lei hijab Mioi sing hakchang sing aroi mathomang pangthok han khiba amadi security force na mafam kya operation chataduna singna ba khusu khlasin phagat pasimak su santi program gi lambi amani habi yai adu operation chathabagi mong matu asida miyamna pene da khardi leidi toy nong mai kapnari bana tra tapsil lagli mafam singduna thaibugum tawri chingdol den nong mai kaplaga chingkhong operation chathabagi mong asimakti lamdam sigi miyamna pene de lalasi kanana horak panam manung kai aron agenda leibunu haibudu thidok puchangi action horak khaba matung do reaction la ko adu khakhtang ubugum tawri madune di warosin program khotna ba mai pakloi thokliba lalasi kumni yengwa changi chawing yenglaga thabak to buyaroi lamtam maste sahi kaya gi mamang de lemin nak labak maiti amasung kuki gi marakta karamna kanagi thawinchna lalasi thokhalibunu haibudu laingak ani makna khangdi haibi yaroi Union Home Minister Amit Shah na thokliba lal asi Myanmar amsum Bangladesh ta kichangla khulai pai pasingna India gi mayok ta horok lal ni masina maram oirega Manipur da Kanglup Irang thokhan bani haina parliament haibu leikrabani atubu India lenga na mapan ta kichangla bani haibu Mioi sing atu gi matak ta chapchab excel amat lokhat ude lokhat na ba khotna bagi mami su tade Union Home Minister na phongdo ki wafam aran oirabra lale khangmata gi tumni lesalibra haibu singna bi phawi natraga na haning hana jo hairiga tumni lai thokliba jalla lal asina maram oirega phuruk khudimaki miyam awaba mayuknari miyamna pamlibadi lal loisinduna tangdu laitani hingba aduni relief camp da apiba cheng hawai khara charaga lenbudu natte maram masina lengkang ani makna miyam awaba yengduna athu matam da lan santi hanjillaknaba photna biu haibisi praja miyam apambani Channel asibu subscribe like share amadi comment tawbiduna support tawbiyu haizari Impact TV na adonbu thagachari